ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯖꯥꯒꯤ ꯂꯝꯍꯦꯟꯕꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ Then stop crying. ꯋꯥꯗꯣ ꯈꯛ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯈꯣꯡꯀꯥꯞ ꯈꯔ ꯂꯧꯔꯛ ꯊꯥꯡꯂꯗꯨꯅ ꯒꯝ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯕ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨꯗ ꯁꯣꯜꯍꯧꯔꯤ꯫ ꯀꯩꯅꯣꯅꯦ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ, ꯏꯪꯂꯤꯁ ꯈꯔ ꯂꯣꯜꯂꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤꯅꯦ꯫ ꯂꯥꯏꯖ ꯃꯪꯂꯒ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ, "ꯑꯥꯏ ꯂꯥꯏꯖ, ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯈ꯭ꯔꯦ, ꯆꯪꯂꯛꯑꯣꯗꯅ." ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ, "ꯍꯣꯏ ꯀꯀꯥ." ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯂꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ꯫ ꯇꯨꯃꯤꯟ ꯃꯥꯡꯒꯤ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯂꯤꯅꯥꯗꯣ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯇꯞ ꯅꯛꯁꯤꯜꯂꯛꯂꯒ, "ꯌꯥꯝ ꯁꯦꯠ ꯑꯣꯏꯔꯝꯕ ꯃꯥꯅ ꯑꯉꯥꯡ ꯀꯥꯏꯅꯒ ꯀꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒ ꯁꯦꯟꯊꯣꯛꯂꯝꯒ ꯆꯦꯟꯈꯤꯅꯦ." ꯂꯥꯏꯖꯁꯨ ꯃꯣꯡ ꯍꯥꯟꯗꯅ ꯁꯠ ꯈꯨꯝꯂꯛꯂꯤ꯫ "ꯑꯩꯅꯔꯣ ꯑꯗꯨꯕꯣ? ꯃꯤ ꯃꯁꯥꯅ ꯆꯦꯟꯈꯤꯕꯗꯨꯕꯣ? ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ." ꯑꯟꯖꯨꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ "ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ, ꯈꯔ ꯂꯩꯔꯗꯤꯅꯦ ꯕꯣꯔꯥ ꯌꯥꯜꯂꯒ ꯁꯣꯔꯣꯛꯇ ꯆꯠꯂꯅꯤ ꯁꯣꯏꯗꯅ." ꯐꯥꯔꯁ ꯄꯤꯔꯤꯌꯠꯇꯣ ꯄꯨꯟꯁꯤꯕꯒꯤ ꯑꯣꯏꯕꯅ ꯃꯤꯅꯤꯠ ꯌꯥꯝ ꯀꯥꯟꯅꯗꯦ ꯁꯠ ꯆꯪꯂꯛꯂꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯃ ꯏꯇꯥ ꯇꯥꯗꯦ, ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯣꯜ ꯀꯧꯕꯗꯨ ꯂꯣꯏꯔꯒ ꯃꯃꯥꯏꯗꯣ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯇꯦꯁ ꯇꯧꯕ ꯌꯥꯔꯦꯀꯣ? ꯑꯩ ꯀꯣꯏꯁꯟ ꯏꯕ ꯍꯧꯔꯛꯑꯒꯦ꯫ ꯅꯣꯏ ꯔꯦꯗꯤꯗ ꯂꯩꯅꯔꯕ?" ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞꯅ ꯌꯥꯔꯦ ꯍꯥꯏꯅꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯣ ꯂꯥꯏꯖꯗꯤ ꯇꯥꯕꯨ ꯇꯥꯕꯤꯗꯦ꯫ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯦ, ꯍꯩꯇꯕꯒꯤ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯀꯣꯏꯁꯟ ꯏꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒ 2ꯒꯗꯤ ꯂꯥꯏꯖꯅ ꯍꯩꯔꯛꯈꯤꯕ ꯉꯔꯥꯡ ꯇꯥꯈꯤꯕ ꯀꯣꯏꯁꯟ ꯑꯅꯤꯗꯨꯅꯤ꯫ ꯂꯥꯏꯖꯁꯨ ꯀꯩꯁꯨꯝ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯝꯕꯗꯣ ꯀꯣꯏꯁꯟ ꯑꯅꯤꯗꯨ ꯎꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞ ꯁꯣꯜꯂꯤ꯫ "ꯑꯌꯥ, ꯉꯔꯥꯡꯒꯤ ꯀꯣꯏꯁꯟ ꯑꯅꯤꯗꯨꯅꯦ ꯁꯤꯗꯤ, ꯊꯤꯠꯂꯥꯏꯒꯖ, ꯃꯤꯅꯤꯠ 5 ꯊꯥꯗꯣꯛꯀꯦ꯫ ꯍꯦꯔꯥ, ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯕꯁꯤꯕꯨ ꯀꯥꯟꯅꯗꯦ, ꯈꯣꯠꯄ ꯑꯗꯨꯝ ꯍꯧꯔꯒꯦ." ꯂꯥꯏꯖꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯑꯟꯖꯨꯗꯣ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯀꯩꯅꯣ, ꯃꯪꯅꯒ ꯂꯩꯔꯤꯅꯣ? ꯁꯔꯅ ꯀꯣꯏꯁꯟ ꯏꯔꯤꯉꯩꯁꯤꯗꯅꯦ ꯑꯩꯅ ꯍꯧꯂꯁꯤ ꯁꯤꯜꯍꯧꯔꯣ." ꯑꯟꯖꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯂꯥꯏꯖꯗꯣ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ꯫ "ꯆꯠꯊꯣꯛꯑꯣ ꯑꯥꯗ, ꯀ꯭ꯋꯥꯛ ꯑꯃꯨꯕꯤꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯁꯤꯟꯕꯤꯗꯧꯕ ꯃꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯍꯩꯇꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯁꯤꯜꯂꯣ." ꯑꯟꯖꯨꯗꯣ ꯂꯥꯏꯖꯗ ꯈꯪꯉꯤ ꯌꯦꯡꯂꯛꯂꯤ꯫ ꯂꯤꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ, "ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ ꯂꯥꯏꯖ? ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯕꯖꯦꯛꯄꯨ ꯀꯃꯥꯏꯅ ꯍꯩꯔꯣꯏꯗꯣꯏꯅꯣ, ꯑꯄꯪꯒꯤ ꯁꯥ?" ꯑꯟꯖꯨꯅ, "ꯑꯣꯏ ꯃꯥ, ꯌꯥꯝ ꯍꯣꯡꯂꯝꯃꯦ ꯉꯁꯥꯏꯗ ꯀꯞꯈꯤꯕꯗꯣ, ꯌꯨꯝꯗꯅ ꯂꯥꯏ ꯍꯧꯔꯤ ꯁꯥꯔꯤꯔꯣ? ꯁꯦꯀꯦꯟ ꯕꯦꯟꯁꯀꯤꯗꯣ ꯀꯩꯗꯧꯔꯤꯅꯣ, ꯉꯥꯔꯤ ꯌꯣꯜꯂꯤꯕ꯭ꯔꯣ? ꯆꯪꯁꯤꯟꯅꯒꯅꯨ, ꯍꯟꯗꯣꯛꯑꯣ." ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯇꯞꯅꯞꯅ ꯐꯝꯃꯤꯟꯅꯔꯝꯕꯗꯨꯁꯨ ꯍꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯥ ꯇꯥꯅ ꯀꯣꯏꯁꯟꯗꯨ ꯏꯔꯛꯂꯤ꯫ ꯂꯥꯏꯖꯗꯣ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒ 2ꯒꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯍꯣꯠꯇꯣꯛꯈ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯃꯈꯩꯗꯤ ꯃꯪꯗꯐꯥꯎ ꯎꯗ꯭ꯔꯤꯕ ꯉꯥꯛꯇ ꯑꯣꯏꯔꯤ, ꯑꯃꯠꯇ ꯍꯩꯇ꯭ꯔꯤ꯫ ꯌꯥꯝ ꯃꯑꯣꯡ ꯃꯥꯜꯍꯟꯗꯕꯤꯗ ꯃꯥꯒꯤ ꯏꯔꯤꯕ ꯄꯦꯄꯔꯗꯨꯗ ꯃꯃꯤꯠꯇꯨ ꯌꯦꯡꯕ ꯁꯥꯔꯒ ꯃꯃꯤꯠꯇꯨ ꯐꯩꯔꯞꯅ ꯑꯟꯖꯨꯒꯤ ꯄꯦꯄꯔꯗꯨꯗ ꯃꯤꯠꯆꯤꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯟꯖꯨꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 4 ꯍꯣꯠꯄ ꯍꯧꯔꯝꯂꯤ꯫ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯟꯖꯨꯗ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ, "ꯑꯃꯨꯕꯤ, ꯈꯤꯇ ꯁꯤꯟꯒꯦ, ꯑꯩ ꯑꯇꯩꯗꯤ ꯍꯩꯔꯛꯇꯦ, ꯐꯥꯒꯤ ꯇꯧꯕꯅꯦꯕ." ꯑꯟꯖꯨꯗꯣ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯅ, "ꯆꯔꯣꯏ, ꯅꯪꯕꯨ ꯁꯤꯜꯂꯣ ꯍꯥꯏꯗꯥꯏꯅꯦ? ꯁꯤꯌꯥ, ꯗꯞꯀꯗꯦ, ꯅꯣꯏ ꯀ꯭ꯔꯁꯁꯦ ꯌꯥꯝ ꯁꯥꯊꯤ, ꯅꯪ ꯐꯖꯅ ꯁꯤꯜꯂꯨꯀꯣ, ꯅꯪ ꯁꯤꯟꯕ ꯂꯣꯏꯕꯒ ꯂꯤꯅꯥꯗ ꯑꯃꯨꯛ ꯁꯤꯜꯍꯜꯂꯨꯀꯣ." "ꯍꯣꯏ ꯃꯤ ꯑꯃꯨꯕꯤ." ꯂꯥꯏꯖꯗꯣ ꯃꯌꯥꯏ ꯊꯪꯕꯅꯤ꯫ ꯑꯃꯗꯒꯤ ꯑꯃꯨꯛ ꯌꯦꯡ, ꯑꯃꯗꯒꯤ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯎꯆꯤꯟ ꯈꯣꯏꯕꯣ ꯂꯥꯛꯄꯣ ꯇꯧꯔꯒ ꯇꯦꯁꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯡ ꯕꯦꯟꯁꯇꯒꯤ ꯄꯦꯄꯔꯗꯨ ꯂꯧꯈꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯊꯪ ꯂꯧꯔꯛꯄꯅ ꯂꯥꯏꯖꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯄꯦꯄꯔꯗꯣ ꯍꯦꯛ ꯂꯧꯕꯒ ꯇꯟꯖꯥ ꯈꯪꯗꯕꯤ ꯃꯩꯊꯛꯄꯤꯗꯣ ꯄꯨꯟꯁꯤꯕꯗ ꯃꯤꯠ ꯊꯛ ꯀꯞꯆꯤꯜꯂꯨꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯈꯪꯄ꯭ꯔꯦꯛꯇꯨꯝ ꯈꯪꯉꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯣꯖꯥꯗꯣ ꯑꯉꯥꯡꯗꯨꯒꯤ ꯃꯤꯠꯆꯤꯒ ꯇꯦꯟꯖꯩꯗꯨꯗ ꯊꯧꯅꯥ ꯄꯨꯝꯕ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ꯫
ꯄꯦꯄꯔꯁꯤꯡꯗꯨ ꯂꯧꯈꯠꯄ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯇꯣꯟ ꯈꯛ ꯋꯥꯍꯟꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ 20 ꯃꯥꯔꯛꯀꯤ ꯃꯅꯨꯡꯗ 10 ꯐꯪꯗꯕ ꯃꯤꯗꯤ ꯄꯅꯤꯁꯃꯦꯟ ꯌꯥꯝ ꯆꯥꯎꯅ ꯄꯤꯒꯅꯤꯀꯣ꯫ ꯄꯅꯤꯁꯃꯦꯟ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯗꯣ ꯑꯉꯥꯎꯕꯤꯗꯧꯅ ꯈꯪꯅꯣꯛ ꯇꯨꯝꯅꯣꯛꯂꯒ ꯁꯣꯔꯤ ꯏꯕꯨꯡꯉꯣ 10 ꯃꯥꯔꯛ ꯌꯧꯕꯤꯔꯝꯒꯅꯨꯀꯣ ꯑꯩꯈꯣꯏ ꯂꯦꯝꯁꯅꯥꯅ ꯑꯝꯇ ꯐꯨꯍꯟꯒꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗ ꯅꯝꯕꯔ ꯊꯧꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅꯗꯤ ꯀꯌꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯅꯨꯖꯥꯃꯥꯒꯤ ꯅꯨꯡꯁꯤ ꯂꯩꯑꯣꯡꯗꯨ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯏꯈꯪ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯈꯔ ꯃꯈꯩꯗꯤ ꯈꯪꯐꯝ ꯊꯣꯛꯂꯤ꯫ ꯈꯪꯁꯨ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯆꯩꯖꯔꯤ꯫ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯕꯒꯨꯝ꯫ ꯅꯨꯄꯤꯗꯨꯗꯤ ꯍꯟꯕ ꯂꯩꯇꯦ꯫ ꯍꯦꯟꯅ ꯊꯕꯛ ꯁꯥꯖꯠ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯏꯖ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯎꯄꯥꯏ ꯊꯤꯔꯛꯄ ꯑꯣꯏꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯈꯣꯏꯒꯤ ꯔꯨꯝꯗ ꯕ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ! ꯁꯥꯌꯣꯟꯕꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯩꯔꯤꯕꯗꯨ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯦꯅ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯕꯤ ꯁꯨꯝ ꯈꯨꯝꯂꯛꯂꯤ꯫ ꯑꯍꯥꯎ ꯆꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ꯫ ꯂꯥꯏꯖꯁꯨ ꯁꯥꯌꯣꯟꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝ ꯍꯩꯁꯤꯡꯕꯒ ꯁꯥꯗꯅ ꯑꯕꯨꯡꯉꯣ ꯗꯥꯝꯆꯥꯗ ꯅꯪ ꯇꯨꯏꯁꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯁꯥꯌꯣꯟꯕꯁꯨ ꯏꯇꯤꯡ ꯇꯤꯡꯅ ꯁꯨꯝ ꯈꯨꯝꯗꯣꯔꯛꯂꯤ꯫ ꯅꯨꯡꯉꯥꯏ꯫ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯗꯥꯝꯆꯥꯅ? ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯇꯥꯃꯣꯆꯥꯗ ꯍꯥꯏꯍꯜꯂꯣ꯫ ꯑꯁ ꯇꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯒ ꯑꯩꯒꯗꯤ ꯀꯧꯅꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯪꯉꯣ꯫ ꯂꯥꯏꯖꯗꯣ ꯁꯥꯌꯣꯟꯕꯗ ꯑꯣꯏꯗꯕꯒ ꯍꯥꯏꯔꯒ ꯀꯟꯅ ꯊꯦꯝꯂꯛꯂꯤ꯫ ꯑꯩꯅ ꯍꯪꯕꯗꯨꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯕꯨꯡꯉꯣ ꯑꯩꯅ ꯗꯥꯝꯆꯥꯒ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯪꯕꯗꯤ ꯀꯤꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯗꯥꯝꯆꯥꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯕꯤꯔꯛꯀꯦꯔꯥ? ꯑꯩ ꯇꯨꯏꯁꯟ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯒꯦꯕ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯒ ꯀꯣ꯫ ꯁꯥꯌꯣꯟꯕꯗꯣ ꯃꯆꯦꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯕ? ꯑꯩꯕꯨ ꯁꯥꯔꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧ ꯍꯥꯏꯔꯣ? ꯍꯣꯏꯅꯦ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤ ꯐꯨꯔꯛꯇꯧ ꯃꯥꯜꯂꯦ꯫ ꯂꯥꯏꯖꯗꯨ ꯈꯪꯂꯥꯎꯒ ꯂꯧꯔꯛꯂꯤ꯫ ꯐꯨꯔꯣꯏꯍꯦ ꯁꯥꯊꯤꯗꯕꯅꯤ ꯃꯤ ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯅ ꯃꯤꯊꯤꯕꯣꯡ ꯑꯣꯏꯕꯒꯤꯅꯤ ꯀꯤꯅ ꯆꯠꯄꯒꯤꯅꯦꯕ꯫ ꯃꯤ ꯂꯩꯁꯥꯕꯤꯅ ꯅꯝꯕꯔ ꯍꯪꯕꯕꯨ ꯀꯔꯤ ꯐꯨꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯍꯥꯏꯗꯤ ꯍꯥꯏꯌꯨ ꯑꯣꯖꯥ ꯄꯥꯈꯪꯅꯤ ꯁꯣꯏꯄꯤꯔꯛꯀꯅꯤ꯫ ꯂꯥꯏꯖꯅ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯁꯥꯌꯣꯟꯕꯗꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯒ ꯃꯆꯦꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕ ꯈꯪꯅꯤ ꯅꯪ ꯇꯥꯃꯣꯆꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯂꯥꯏꯖꯁꯨ ꯄꯥꯈꯠꯅ ꯈꯪꯂꯥꯎꯒ ꯂꯥꯎꯈꯠꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯗꯕ꯭ꯔꯣ? ꯐꯠꯇꯦꯗ ꯅꯣꯏꯅ ꯐꯠꯇꯕꯁꯦ ꯑꯗꯨꯗ ꯈꯪꯗꯦ ꯅꯝꯕꯔ ꯂꯧꯕ ꯀꯥꯎꯅꯤ꯫ ꯁꯥꯌꯣꯟꯕꯗꯨ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯈꯣꯏꯁꯥꯎꯅꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯆꯦ꯫ ꯂꯥꯏꯖꯗꯣ ꯃꯥꯒꯤ ꯃꯆꯤꯡꯗꯨ ꯂꯥꯛꯂꯤ꯫ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯦꯟ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯆꯦ? ꯄꯤꯔꯛꯑꯣ꯫ ꯁꯥꯌꯣꯟꯕꯁꯨ ꯕꯦꯛꯇꯒꯤ ꯄꯦꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯄꯦꯟꯗꯨ ꯁꯠ ꯂꯧꯔꯗꯨꯅ ꯅꯣꯠꯕꯨꯛ ꯑꯃꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯏꯔꯗꯨꯅ ꯁꯤ ꯗꯥꯝꯆꯥꯗ ꯄꯤꯌꯨ꯫ ꯁꯥꯌꯣꯟꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯗꯨꯅ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯅꯆꯦ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯥ? ꯗꯠ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ꯫ ꯁꯥꯔꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯇꯨꯏꯁꯟꯒꯤ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯍꯜꯂꯨ꯫ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯅꯣꯠꯕꯨꯛꯁꯦ ꯄꯤꯌꯨ ꯍꯥꯏꯁꯤꯅꯤ꯫ ꯁꯥꯌꯣꯟꯕꯗꯣ ꯃꯆꯦꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯗꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯩ ꯇꯜꯂꯦ ꯃꯤꯆꯦ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯆꯠꯀꯦ ꯁꯥꯔꯅ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕꯗꯣ ꯃꯆꯦꯕꯨ ꯁꯠ ꯏꯟꯊꯣꯔꯛꯂꯒ ꯆꯠꯄ ꯍꯧꯔꯤ꯫ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯁꯥꯌꯣꯟꯕꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯈꯪꯇ꯭ꯔꯤꯡ ꯆꯤꯡꯁꯤꯜꯂꯒ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯉꯁꯤ ꯇꯣꯏꯔꯤꯁꯦ꯫ ꯁꯥꯌꯣꯟꯕ ꯑꯃꯨꯛꯁꯨ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯗꯨꯅ ꯉꯥꯎꯔꯛꯀꯅꯣ ꯆꯦ ꯊꯥꯗꯣꯛꯑꯁꯦ ꯆꯠꯀꯦ ꯍꯥꯏꯕ꯫ ꯀꯩꯅꯣ ꯁꯤꯕꯣ ꯁꯥꯔꯩ ꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ꯫ ꯂꯥꯏꯖꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯄꯦꯟꯗꯣ ꯁꯠ ꯂꯧꯈꯠꯂꯒ ꯁꯥꯌꯣꯟꯕꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯏꯔꯤ꯫ ꯁꯥꯌꯣꯟꯕꯗꯤ ꯏꯉꯛꯇꯨ ꯉꯛꯂꯤ꯫ ꯃꯆꯦꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯖꯅ ꯅꯝꯕꯔ ꯏꯔꯛꯄꯗꯨꯗ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯥꯏꯖꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯇꯧꯔꯛꯄꯗꯨꯗ ꯁꯥꯌꯣꯟꯕꯗꯣ ꯏꯁꯧ ꯗꯣꯡꯗꯣꯛꯁꯤꯜꯂꯛꯂꯤ꯫ ꯆꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯃꯃꯥꯗ ꯇꯥꯛꯊꯣꯛꯎꯒꯦ꯫ ꯂꯥꯏꯖꯁꯨ ꯁꯥꯌꯣꯟꯕꯒꯤ ꯈꯨꯗꯥꯡꯗꯨꯗ ꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯈꯨꯗꯥꯡꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯃꯃꯥꯗ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦꯕ
Ichil inaw haisine luraba tanfamda mating pangnagadawni. Hayangway nangi matamdaso aina mating pangbidoyne. Se, damchana kanagi number no hanglagani. Aigin hayo ko. Sayon mata piri number do da yingladuna. Ichil inaw mating pangnababu sumayna dong number je. Ay tala heba. Laijado sawning mana loiri. Aduga sawado sayon mado utpayandabanina upay matiragli. Magi khangarogi poketo koi hamlaga lupa yankai chapi ama lauthoragladuna sayon mada piraga yanaba mo angda themlagli. Abunga naikase nang sawnaba sardane yeng hayunaba aina sum ibagi waneba sige number sige maramgine sarna nangonda ngang bahorglaba ai sum koro ai ngangnageba sei lupa yankai sei nangoijar aduga hayengne nang school halakpada noodles cup da ama leiraga ai ga da lo na thambiramge Mama khangandana lona chathogwa Sayonba jakhau sopana maram oiraga mamana noodles saba yadabani adugo angangi haunabi jabu yadabana hena pamjai haiduni yam pamjaba achapot oibani magi laijaso yanaba maongda themlibani Sayon baso angang wakhaloibani mana pamjaba achapoto bizani haibaduda machina hairibadu yari Adudi phamungna thamamuko je Hoini bungo Ado, horen tuition tawbaga nangi khudangse thangdok tana damchana ohangadabani khangaba Abunga nang tamo jangai ne kaidawrino nangbo hauji phabo tholoktriseba Thawana mayai kanagi hairupani laijado thongmaramda satjang salanga makutuna chimbal mayada thamlanga haidukanu haibugo ingi tawri Sayon baso mamitu machide yingnaga khonjalu kandakna La mama Sayonba beg to payaduna chenthokri Laija sumirang narag yengnaga mama hoigi kadagi thorokduna jakhomlamda praprup jangsilai Thabaso phanamada phamnaga nakanda radio matharaga ensang semlaga leirami Laija mamagi manakta jangsilakduna Mama chalonse Thabadu radio do kitang leitharaga mamai du phadyang khalakduna Aujikpa Hoi Lairik paro jalo ai chak thonglabani jan thakpagi matam gana de hojik Mama ai longiba mi thakninge haraga Lairik paningdabagi ne kadar du tawrno Chalo Jan thakpase kadar dongnabro Ngorkano mama numidang wairam sida sum thakningmagi ne longi haibani nangonda lonbi haibadi natidina Thabasu nungairaktra mali laijige khwaido thakta thangingbaga mali Ho lo doigana Laija mana ngamni matagop nokfet ka tawarduna Mama damchaga abungoga sabjalage Hapuranida moidi chak chardawne Is kaya mabu phadriba Machanupa apangse migi machasina wana lairik takpirise cha glass ama phawba pithangdene karma mamana nangba Laijige wadu tabaduda thabado swai laukri Tongliba sandaldo sasatoknaga laijige manangalduda satlangnakli Aduga punsiba taramgadra haina thonglamda makukdu cheptharaga hairap yangnaduna Hai angawbe karina nang nangni mayamdabo punsibana taraga aibu kari oina khandorige Haujik jadu thakade chak chabu yaroina haibagi wadi aduga nangna aina pithangdabaga amuk tahalidabo dangko nang ase sini se Laija masadu thakana tamina leptana le thawado makha tarakli Jado lolo jalo makhoi ga sabo Laijado nokmi sanu thangat bahuri Thabasu mamai don silaglaga radio do khara lai khalagli Laija sa chalo na lona radio da lagliwa natak tu tari Laija na taruriba matang duma so anthongna chanakri heroini duna mapuroi baduda makhoi aja ka wodu yor baduda kaptuda cha hiram badu chaplevlaga manadu thangalaga tari ngahek taraba matung nangmi tawraga jadu haiba loisilaga punsibaga sayonbagagi managduda lagli kada praprup jangsilagdaga yampit leina khonjalgada semladuna cha thakse makhoi aja punsibadu khangpre khangli mamitu suklap yenglagli yengliba midengdo laijadi gubibanati sayonbada onsilaga mamitu kopladuna magi khudangda iribadu okraba haibagom ingit tawrakli sayonbasu ukhijo haibagom bakokdu hairakli Kanana nangonda makhoi aja kau haino Laija wakhalamada tawroniba ingit irangdo punsibagi wahaiduda gyan khangta tai
ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯈꯠꯂꯗꯨꯅ ꯔꯦꯗꯤꯑꯣ ꯅꯥꯇꯛꯇ ꯍꯥꯏꯍꯧꯏ꯫ ꯑꯁ ꯁꯥꯌꯣꯟꯕꯗꯨ ꯃꯃꯩ ꯂꯨꯛꯊꯔꯒ ꯊꯤꯛ ꯊꯤꯛ ꯇꯨꯝ ꯅꯣꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯆꯥ ꯀꯞꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯅ ꯌꯥꯝ ꯊꯧꯁꯥꯗꯕꯤ ꯁꯠ ꯈꯨꯝꯗꯣꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ? ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯗꯤꯅꯦ ꯀꯧꯔꯛꯀꯅꯨ꯫ ꯑꯇꯩ ꯑꯇꯩ ꯀꯧꯔꯁꯨꯅꯦ ꯑꯗꯨꯃꯗꯤ ꯑꯩ ꯍꯩꯅꯗꯦ꯫ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯃꯣꯏ ꯑꯣꯖꯥ ꯀꯧꯕꯅꯤ ꯀꯩꯅꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯥꯎꯔꯤꯕ? ꯑꯩ ꯑꯣꯖꯥ ꯑꯣꯏꯗꯦ, ꯆꯠꯂꯣ ꯌꯥꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ꯫ ꯂꯥꯏꯖꯥ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯔꯛꯂꯤ꯫ ꯃꯤ ꯐꯠꯇꯕꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯀꯧꯔꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯥꯗꯣ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯀꯌꯥ ꯊꯧꯁꯥꯗꯦ꯫ ꯁꯥꯌꯣꯟꯕꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯂꯥꯏꯖꯥ ꯊꯣꯡꯖꯜꯗꯨꯗ ꯂꯦꯞꯂꯒ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯤꯠꯆꯤꯗꯨꯅ ꯃꯆꯦꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯥꯏꯖꯥꯁꯨ ꯊꯣꯡꯖꯜ ꯃꯔꯝꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯌꯦꯡꯍꯜꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗꯨꯗ ꯊꯥꯡꯖꯜꯂꯤ꯫ ꯁꯥꯌꯣꯟꯕꯗꯤ ꯀꯤꯕꯗ ꯃꯛꯂꯥꯛ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯈꯨꯠꯇꯨ ꯑꯃꯨꯛ ꯊꯥꯡꯖꯜꯂꯤ, ꯑꯃꯨꯛ ꯂꯣꯠꯁꯤꯜꯂꯤ, ꯑꯃꯨꯛ ꯊꯥꯡꯗꯣꯛꯂꯒ ꯑꯃꯨꯛ ꯊꯝꯂꯤ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯄꯨꯟꯁꯤꯕꯁꯨ ꯆꯥꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯁꯥꯌꯣꯟꯕꯒꯤ ꯈꯨꯗꯥꯡꯗ ꯂꯥꯏꯖꯥꯒꯤ ꯅꯝꯕꯔ ꯃꯌꯦꯛ ꯂꯥꯅ ꯏꯔꯤꯗꯨ ꯍꯦꯛ ꯎꯔꯦ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯣꯛ ꯁꯣꯛꯆꯤꯜꯂꯒ ꯍꯦꯟꯅ ꯃꯨꯟꯅ ꯍꯛꯆꯤꯟꯅ ꯌꯦꯡꯂꯗꯨꯅ ꯁꯥꯌꯣꯟꯕ, ꯀꯩꯅꯣ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤꯗꯣ? ꯂꯥꯏꯖꯥꯗꯨ ꯁꯣꯝꯗ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯐꯟ ꯆꯣꯡꯈꯠꯂꯒ ꯌꯥꯍꯨ ꯅꯝꯕꯔ ꯎꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯀꯤꯅ ꯀꯤꯅ ꯈꯨꯝꯂꯛꯂꯤ꯫ ꯁꯥꯔ, ꯑꯩꯅꯗꯤ ꯇꯧꯅꯨ ꯍꯥꯏꯖꯕꯅꯤꯀꯣ, ꯑꯩꯈꯣꯏ ꯆꯦꯒꯤ ꯅꯝꯕꯔꯅꯤ꯫ ꯅꯣꯏ ꯆꯦꯒꯤ ꯅꯝꯕꯔꯗꯨꯗꯤ ꯅꯪꯗꯤ ꯀꯩꯒꯤ ꯈꯨꯗꯥꯡꯗ ꯏꯔꯤꯕ? ꯁꯥꯔ, ꯑꯩꯅ ꯅꯠꯇꯦ, ꯑꯩꯈꯣꯏ ꯆꯦ꯫ ꯚꯦꯃꯥ, ꯚꯦꯃꯥ! ꯊꯕꯥꯅ ꯂꯥꯏꯖꯥꯒꯤ ꯀꯥꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯤ ꯂꯥꯏꯖꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄꯨꯟꯁꯤꯕꯒ ꯁꯥꯌꯣꯟꯕꯒꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯤ꯫ ꯊꯕꯥꯁꯨ ꯏꯁꯇꯤꯌꯔꯗꯨ ꯀꯨꯝ ꯀꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯨꯝꯂꯛꯂꯤ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯥꯗꯁꯨ ꯂꯩꯇꯦꯅꯦ ꯍꯦꯛ꯫ ꯚꯦꯃꯥ, ꯚꯦꯃꯥ! ꯂꯥꯏꯖꯥ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁ ꯀꯩꯅꯣ ꯃꯃꯥ? ꯍꯩ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯃꯃꯥꯡ ꯀꯥꯗ ꯗꯥꯝꯆꯥ ꯍꯣꯏꯒꯤꯅꯦ ꯆꯥ ꯄꯤꯔꯨꯕꯅꯤ꯫ ꯉꯁꯥꯏꯅ ꯄꯤꯕ ꯆꯠꯈꯤꯕꯗꯨꯔꯣ? ꯍꯣꯏ, ꯀꯩꯅꯣ ꯈꯪꯗꯦ, ꯅꯪꯅ ꯀꯣꯏꯒ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯆꯥꯗꯣ ꯄꯨꯔꯒ ꯀꯥꯔꯒꯦ, ꯂꯥꯏꯔꯤꯛ ꯄꯥꯎꯔꯒꯦ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯆꯥ ꯀꯞꯇꯨ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯀꯥꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯥꯎ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯁꯥꯌꯣꯟꯕ? ꯅꯣꯏ ꯆꯦꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯅꯪꯒꯤ ꯈꯨꯗꯥꯡꯗ ꯏꯔꯤꯗꯣ? ꯁꯦꯡꯅ ꯍꯥꯏꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯩ ꯊꯥꯔꯛꯀꯅꯤ꯫ ꯁꯥꯌꯣꯟꯕꯗꯨ ꯌꯥꯝ ꯀꯤꯅ ꯈꯣꯟꯖꯦꯜꯗꯨ ꯂꯦꯠ ꯂꯦꯠꯀ ꯇꯧꯔꯗꯨꯅ ꯁꯥꯔ, ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏ ꯆꯦꯅ ꯏꯔꯛꯏꯅꯤ, ꯁꯥꯔꯗ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯛꯏꯕ꯫ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯕ ꯃꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯌꯥꯝ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯏ ꯆꯦ ꯀꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯁꯥꯌꯣꯟꯕ ꯐꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯃꯈꯨꯠꯇꯨꯅ ꯆꯤꯔꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯂꯥꯏꯖꯥꯒꯤ ꯀꯥꯗ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯌꯣꯟꯕ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯣ ꯁꯠꯂꯩ ꯊꯣꯔꯛꯂꯒ ꯑꯕꯨꯡꯉꯥ ꯀꯃꯥꯏꯅ ꯇꯧꯔꯦ? ꯁꯥꯔꯅ ꯅꯝꯕꯔꯗꯣ ꯎꯈ꯭ꯔꯕ? ꯎꯈ꯭ꯔꯦ, ꯁꯥꯔꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯥ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯁꯦꯡꯕꯩꯔꯣ ꯑꯕꯨꯡꯉꯥ? ꯁꯥꯌꯣꯟꯕ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯗꯨꯅ ꯑꯁꯦꯡꯕꯩ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯝꯃꯣ꯫ ꯍꯣꯏ꯫ ꯁꯥꯌꯣꯟꯕ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯗꯨꯅ ꯋꯥꯈꯜꯗꯨꯗꯁꯨ ꯈꯟꯖꯔꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯣꯂꯤ ꯃꯣꯂꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯃꯁꯝꯒꯗꯨ ꯐꯠ ꯐꯠ ꯈꯣꯠꯊꯔꯗꯨꯅ ꯃꯃꯥꯏꯗꯣ ꯃꯤꯡꯁꯦꯜꯅ ꯅꯛꯅ ꯊꯥꯡꯖꯤꯜꯂꯒ ꯆꯨꯝꯕꯥꯜꯗꯣ ꯂꯤꯞꯁꯇꯤꯛ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯁꯪꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯄꯨꯟꯁꯤꯕꯨ ꯍꯥꯏꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯆꯦꯞꯊꯔꯒ ꯗꯥꯝꯆꯥ, ꯑꯩ ꯀꯧꯕ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯁꯤꯗ ꯂꯥꯎ꯫ ꯂꯥꯏꯖꯥꯗꯨ ꯌꯥꯝ ꯏꯀꯥꯏꯅ ꯃꯈꯨꯠꯇꯨ ꯃꯥꯡꯗ ꯄꯨꯟꯁꯤꯟꯅꯔꯒ ꯆꯪꯂꯛꯂꯤ꯫ ꯁꯥꯌꯣꯟꯕꯒꯤ ꯈꯨꯗꯥꯡꯗ ꯅꯪꯒꯤ ꯅꯝꯕꯔ ꯏꯔꯤꯁꯤ ꯀꯩꯒꯤꯅꯣ?
ꯗꯥꯝꯆꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯄꯤꯌꯨ ꯍꯥꯏꯔꯤꯗꯣ ꯗꯥꯝꯆꯥꯅ ꯌꯥꯗꯕꯗꯨꯗ ꯑꯕꯨꯡꯉꯣꯗ ꯂꯧꯕꯤꯔꯣꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯤꯅꯅꯦ ꯁꯤꯔꯦꯈꯩꯒ ꯌꯥꯗꯕꯗꯨꯗꯅꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯑꯕꯨꯡꯉꯣꯒꯤ ꯈꯨꯗꯥꯡꯗꯨꯗ ꯑꯣꯏꯅ ꯏꯔꯤꯅꯦ ꯗꯥꯝꯆꯥꯅ ꯎꯅꯕꯅ ꯌꯥꯔꯒꯗꯤ ꯅꯝꯕꯔꯗꯣ ꯄꯤꯕꯤꯔꯛꯑꯣ ꯂꯥꯏꯖꯗꯨ ꯌꯥꯝ ꯊꯧꯁꯥꯗꯅ ꯃꯆꯤꯟꯗꯨ ꯈꯨꯝꯖꯤꯜꯂꯗꯨꯅ ꯈꯤꯈꯤꯒ ꯅꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯁꯧꯔꯞꯇꯧꯅ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯥꯏꯖꯁꯨ ꯂꯦꯠ ꯂꯦꯠ ꯇꯧꯔꯒ ꯁꯦꯠ ꯈꯨꯝꯂꯛꯂꯤ ꯈꯪꯗꯕ ꯍꯪꯅꯕꯒꯤꯅꯤ ꯀꯩꯅꯣ ꯑꯇꯩ ꯑꯇꯩꯁꯨ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯀꯩꯗꯧꯕꯒꯤ ꯐꯣꯟꯗ ꯍꯪꯅꯗꯣꯏꯅꯣ ꯅꯪꯅ ꯈꯪꯗꯕꯗꯣ ꯁꯨꯝ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤꯅꯤ ꯃꯣꯏ ꯑꯣꯖꯥ